Ngarang ta Ahmedabad plane crash thokkhibada ngaidingai Thailand gi Phuket tagi New Delhi tamna pairakpa Air India atopa flight amasu flight manungda bomb leire haibadagi mamai leiraktuna Phuket International Airport ta amuk emergency landing toukhre. Reuters ke pau palladuna Hindustan Times na report tawrakhibagi matung inna passenger chamaga yankhai taruk tongba Air India flight 379 asina Phuket International Airport tagi ayuk pung mapan makai tabada paikhat laklaba matung cruising phase yaurakpada flight aduda bom leire haina security alert ama fangbadagi pilot na mamai leiraktuna Phuket International Airport ta amuk landing tawki hairi airport ta passenger sing adu akanba security ga loinana plane adudagi लौथोक्लबा मतुंग थीब हुम्बगी थबक चथबदा बोम लेरंबा थेंगनखिदे लोइनना बोम लेरे हाइना फोंदोखरखिबा पैसेंजर अदु वांग पावंग चथखि हाइरी